Michio Kaku hariba theoretical physicist asina haibagi matung inna university da khwaidagi complex oba machine si miyoibagi brain ni maram asina anoba research kaya tawduna hana khanglamdaba losing fanglakli ngasigi video sida yamna nungaiba psychological fact manga dang khangminasi. Number 1, plan B ama thamladi plan A du mai paktabagi chance wangi. University of Pennsylvania na chathakhiba research amagi matung inna backup plan ama hana khanjel hoba volunteer sing adu makhoida taw haidana piba thabak sing pungning changkhona tawramde ama yadragasu ama tawnaba leiri haidana khanbana ahanba plan du leiba motivation du hanthanabagi maram ama oi haidana hai khut tharuba plan khudingmak success oini haba leitabana plan B khanjel hoba sibudi yamna fai adubu ahanbagi plan du mai pak haning batargadi backup plan du gi maramda yamna kupthana yamna detailed oiba mong da su khanjin birunu chawrap hairap tang oina khanlaga thambiyu. Number 2, akiba haibasi tasengna khudong thiba danger du yaudragadi yamna nungaiba feeling amani. Khudam haibabu aikhoina yamna kiba horror film ama yengba matamda kirasu kina yamna nungaiba fauriba asi adrenaline, endorphin amadi dopamine hairiba hormone sing asi thadorakpanani. Hariba hormone sing asidi ekhoina khudong thiba ama thengnaba matamda hakchang sina thadok charakpa sing aduni masigi hormone sing sigi matengna khudong thiba adu ngamlagana mayokna ba ngamlaroidaba oirgana mafam adu thadoktuna chelakpa ngamhalli masibo ekhoina fight or flight response haina khangnei aduna fanayamna kirasu ekhoigi brain sinadi ekhoi khudong thiba nangloi khangbana risk yaudana hormone gi nisa sanajabani. Number 3, University of Pennsylvania gi changyang amada piklibi nupi macha ama chara henduna sigadore habasi group amada khanghalami atopa group amadana mi million kaya chara henduna sigadore haidana hairami ahum suba group amadana amog ahanba nupi macha adugi situation amadi mi million kaya sing adugi wari du su khanghalami nupi macha adugi wari taruba mi sing duna mi million singi wari taruba sing du dagidi cell gi donation double hena tawrakhi ahum suba group tu na khairakpa sel du dagi su ahanba group na khairakpa sel na yamba heli aikhoigi imangda upai lejadraba mi ama leibadudi aikhoina mateng pangduna makhoigi situation adu kharata orbasu fahanba ngami adubu problem ama khaksi yamna chawkhiba taragadi aikhoi amamamna karisu kanaba purakpa ngamoi haidana khali haibasi psychologist singna phongdoi. Number 4, aikhoigi brain sida afaba wabudi fatabadana hena focus tawhanba negativity bias kauba ama yauri masinani ekhoina afaba nungaiba wabudi fataba wana hena kuina ningsingduna leiriba khudam haibabu kanano amana ekhoigi class presentation adu phajai haina haikibududi ikoi kuidana kawkhrani adubu masak su khangkhangnadaba mi amana social media da karemnarakpa targadi kuina kawthoktana leiriba aduna fataba wa ama kawthokhange haiba targadi afaba wa manga changi haidana psychologist singna hai. Number 5, isana semjaba acha thakpudi atopa mi amana semlakpa chabadana hena hawba fawi chapmanaba machal thaktuna chapmanaba mongda thongba targasu mina thonglagadi hekta hawaining libasi aikhoina mathel adu semnaba hotnabada machal thiba semba thongbada achapottugi manakta kuina leisilakpana tasengna chaba matamdadi yamna khawrangna chaningna chaba haibadu oidre maram asina chaningbagi excitement adu hanthakibana hawba yodribani haidana hai.